Rak Suba Liangmei market Ngashi Wangkhei Puja Lampak ta Pangthokkhre sagol sen numit khudingi mafam stinduna Pangthokliba Liangmei market ta pot yonba lakpi amana ikhoigi paumida phungdorakpada Wangkhei Puja Lampak ta market famba lakpada support tobiba asi yamna nungai haiba wafam thamlakpaga loinina pot leiba lakliba singbusu thagatpa phungdoki Tobiye cha aduga kaino hai mehi yam mateng tobiye Wangkhei nakai gi ko Wangkhei Puja Lampak Wangkhei Puja Lampak na ko committee na khoi ko yam mateng pangbiye akoi ayuk lakpukanda moi ngai rame asida phambiyo haina ko akoi bo yam phajana haibire mateng yam pangbire yam nungai je ko tea break piye hojik nungdang oiram dai da su hai mehi kri adum piye ado haji aina ubu matam da koi gi market se dum gambi ame do si loinaraga hanagi ba yawo haji kamai toge amuk haibiya to akoi gi market phami myam je mi budi yame ba ado akoi gi pot yon bu loinaraga hanagi ba di yawo ba kamai toge yowe yam nungai ngasi gi mamangda akoi phambu su ko pot yam pura adum yam lobi bigi akoi gi pung amma gumda pot loin loisilaga harauna chale ngasi su yon bu nungai miyam laraga pot su yam puwe ba ko ado ayam bu loirakre moina lobi bigi damak ta ko yam nungai khan yam pele positive kamai toge che ngasi ha positive kamai toge pot yon ba kamai toge ngasi che gi pot yon bu se ko nungai hai ba tare akoi na pura pa miyam se loisilakre